ꯏꯁꯤꯡ ꯂꯣꯏ ꯊꯨꯝꯃꯦ ꯍꯥꯏꯕ ꯉꯔꯥꯡ ꯑꯍꯤꯡꯗꯩ ꯅꯣꯡ ꯁꯨꯠꯂꯦ ꯇꯧꯗ ꯅꯣꯡ ꯇꯥꯕꯒꯤꯁꯦ ꯁꯨꯃꯥꯡꯁꯦ ꯁꯣꯝ ꯅꯥꯀꯟꯒꯤꯗ ꯗ꯭ꯔꯦꯟ ꯑꯃ ꯂꯩꯔꯝꯕꯅꯦꯕ ꯑꯩꯈꯣꯏ ꯁꯣꯝ ꯅꯥꯀꯟ ꯃꯈꯥꯔꯣꯝꯒꯤꯗ ꯈꯪꯕ꯭ꯔꯥ ꯑꯗꯨꯒꯤ ꯗ꯭ꯔꯦꯟꯗꯨꯁꯨ ꯀꯩꯅꯣ ꯇꯧꯈ꯭ꯔꯦ ꯑꯁꯤꯒꯤ ꯃꯣꯏ ꯊꯤꯡꯖꯤꯟꯈ꯭ꯔꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯁꯨ ꯃꯣꯏ ꯁꯦꯝꯅ ꯁꯣꯝꯗꯨꯗꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯏꯁꯤꯡ ꯆꯦꯟꯐꯝ ꯂꯩꯇ꯭ꯔꯦꯕ ꯁꯨꯃꯥꯡꯁꯦ ꯂꯣꯏꯅ ꯏꯁꯤꯡ ꯆꯦꯟꯐꯝꯁꯦ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯑꯗꯨꯅ ꯁꯪꯒꯣꯏꯁꯨ ꯀꯩ ꯂꯣꯏ ꯊꯨꯝꯖꯤꯜꯂꯦ ꯄꯤꯒꯗꯕꯅꯤ ꯇꯧꯔꯤꯁꯦ ꯑꯍꯤꯡꯗꯩ ꯅꯣꯡ ꯈꯤꯇꯪ ꯍꯦꯛ ꯇꯥꯕ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯋꯦ ꯍꯥꯏꯕ ꯃꯉꯥꯟꯕꯁꯤꯗ ꯉꯁꯤꯐꯥꯎ ꯇꯥꯔꯝꯖꯔꯤ ꯑꯗꯣ ꯑꯩꯁꯦ ꯉꯁꯥꯏꯅꯕꯨꯗꯤ ꯍꯧꯕꯗꯤ ꯍꯧꯒꯠꯂꯝꯃꯦ ꯑꯗꯣ ꯁꯤ ꯅꯣꯡ ꯇꯥꯕꯒꯤ ꯑꯁꯤꯒꯤ ꯀꯩꯅꯣ ꯁꯨꯃꯥꯡ ꯀꯩꯀꯩ ꯊꯨꯝꯃꯤꯗꯣ ꯑꯗꯨ ꯁꯨꯝ ꯌꯦꯡꯉꯒ ꯁꯨꯝ ꯂꯩꯕꯅꯦꯕꯀꯣ ꯑꯗꯣ ꯑꯩꯁꯦ ꯏꯔꯨꯁꯨ ꯂꯨꯖꯊꯣꯛꯑꯦ ꯏꯔꯨꯕꯨꯗꯤ ꯂꯨꯖꯊꯣꯛꯑꯦꯕꯀꯣ ꯑꯗꯣ ꯁꯤꯁꯦ ꯈꯦꯆꯤꯒ ꯎꯁꯣꯏ ꯎꯇꯤꯒ ꯇꯧꯁꯦꯅ ꯍꯥꯏꯕꯅꯦꯕ ꯃꯪꯒꯟꯒ ꯍꯥꯞꯆꯤꯜꯂꯒ ꯑꯗꯣ ꯗꯨꯀꯥꯟꯗꯒꯤ ꯅꯍꯥꯟ ꯕꯗꯥꯝ ꯀꯩꯀꯩ ꯈꯔ ꯂꯩꯔꯛꯄꯅꯦꯕ ꯑꯗꯨꯒ ꯈꯔꯁꯨ ꯂꯧꯁꯜꯂꯨꯔꯦ ꯑꯗꯨꯒ ꯃꯔꯣꯏ ꯃꯄꯥꯡ ꯈꯔ ꯁꯦꯝꯕ ꯁꯥꯍꯟꯕꯀꯣ ꯑꯩ ꯗꯨꯀꯥꯟꯗ ꯑꯩꯈꯣꯏ ꯆꯥ ꯁꯥꯇꯤꯟꯗꯣ ꯄꯨꯊꯣꯛꯄꯤꯒꯦ ꯍꯥꯏꯕ ꯁꯥꯇꯤꯟ ꯑꯝꯇ ꯂꯩꯇ꯭ꯔꯕꯣ ꯁꯤ ꯁꯥꯇꯤꯟ ꯅꯨꯡꯉꯥꯏꯇꯕꯅꯤꯅꯦ ꯁꯤ ꯁꯥꯇꯤꯟꯁꯦ ꯈꯔ ꯀꯗ꯭ꯔꯛ ꯂꯥꯎꯅ ꯇꯧꯔꯛꯄꯒ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯊꯛꯑꯦ ꯎꯄꯥꯏ ꯂꯩꯇꯦ ꯑꯁ ꯂꯣꯏꯔꯦ ꯁꯨꯃꯥꯡꯁꯤꯗꯤ ꯄꯨꯔꯥ ꯁꯃꯨꯗ꯭ꯔꯅꯤ ꯀꯨꯝꯗꯣꯏꯁꯦꯀꯣ ꯏꯄꯥꯛ ꯑꯃꯗ ꯀꯨꯝꯃꯦ ꯏꯄꯥꯛ ꯑꯃꯗꯀꯣ ꯏꯄꯥꯛ ꯑꯃꯗ ꯍꯥꯏꯇꯥꯔꯦ ꯏꯄꯥꯛꯇꯅꯦ ꯍꯧꯖꯤꯛ ꯑꯩ ꯀꯨꯝꯕ ꯆꯠꯂꯦ ꯂꯣꯛꯇꯥꯛ ꯂꯦꯛ ꯑꯩꯈꯣꯏ ꯁꯨꯃꯥꯡꯗ ꯂꯩꯀꯣ ꯃꯌꯥꯝ ꯗꯨꯀꯥꯟꯕꯨꯗꯤ ꯌꯧꯗ꯭ꯔꯦ ꯑꯩ ꯗꯨꯀꯥꯟ ꯌꯧꯀꯥꯟꯗ ꯍꯥꯏꯔꯛꯑꯒꯦ ꯑꯗꯒꯤꯗꯤ ꯑꯃ ꯀꯩꯅꯣꯗꯣ ꯈꯦꯆꯤꯗꯨꯗꯤ ꯑꯩ ꯍꯩꯔꯣꯏꯌꯦ ꯅꯪ ꯆꯪꯉ ꯇꯧꯔꯣ ꯈꯦꯆꯤꯗꯨ ꯁꯤꯡ ꯈꯔ ꯑꯗꯒꯤꯗꯤ ꯌꯥꯗ꯭ꯔꯣ ꯍꯩꯔꯤꯕꯣꯞ ꯍꯥ ꯈꯦꯆꯤꯗꯨ ꯅꯪ ꯆꯪꯉ ꯇꯧꯔꯣ ꯎꯇꯤꯗꯨꯗꯤ ꯑꯩ ꯇꯧꯔꯝꯃꯒꯦ ꯍꯥꯏꯕ ꯏꯔꯨꯖꯊꯣꯔꯛꯑꯣ ꯍꯥꯏꯃ ꯇꯨ ꯑꯩꯈꯣꯏ ꯃꯥꯅ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤ ꯅꯄꯥꯛꯄꯤ ꯂꯣꯏ ꯁꯨꯅꯕ ꯍꯦꯛꯂꯛꯑꯦ ꯁꯤꯁꯦ ꯍꯧꯗꯔꯒ ꯑꯩꯈꯣꯏꯕꯣꯛ ꯁꯦꯝꯍꯜꯂꯒꯦ ꯑꯩꯈꯣꯏ ꯃꯥꯏ ꯐꯅꯦꯛ ꯏꯔꯨꯖ ꯂꯣꯏꯔꯀꯥꯟꯗ ꯍꯣꯡꯗꯣꯛꯅꯕ ꯑꯩꯅ ꯄꯥꯏꯔꯒ ꯀꯩꯅꯣ ꯇꯧꯕꯤꯕꯅꯤꯗ ꯀꯩꯗꯧꯋꯦꯒꯦ ꯐꯅꯦꯛ ꯄꯥꯏꯕꯕു ꯅꯠꯇ꯭ꯔꯥ ꯏꯃꯥꯒꯤ ꯐꯅꯦꯛ ꯄꯥꯏꯕꯕꯨ ꯍꯥ ꯁꯦꯝꯕꯤꯈ꯭ꯔꯦ ꯀꯩ ꯍꯥꯏꯅꯣ ꯏꯃꯥ ꯑꯃ ꯍꯦꯜꯂꯛꯄꯗꯣ ꯍꯣꯏ ꯎꯇꯤ ꯊꯣꯡꯅꯕ ꯎꯇꯤꯒ ꯈꯦꯆꯤꯒ ꯇꯧꯒꯅꯤ ꯉꯁꯤ ꯀꯥꯡꯂꯦꯟ ꯑꯣꯏꯔꯝꯒꯅꯤ ꯃꯥꯅꯦ ꯉꯁꯤ ꯀꯥꯡꯂꯦꯟ ꯀꯥꯡ ꯑꯔꯣꯏꯕꯅꯤ ꯉꯁꯤꯅꯤ ꯀꯥꯡ ꯀꯥꯏꯗ ꯂꯣꯏꯈ꯭ꯔꯦꯅ ꯇꯧꯔꯤꯁꯦ ꯇꯨꯝ ꯐꯥꯎ ꯄꯥꯏꯔꯒ ꯐꯤꯒ ꯊꯝꯃꯕꯅꯤꯅ ꯑꯩꯁꯦ ꯉꯁꯥꯏꯗꯒꯤ ꯑꯗꯩꯗꯤ ꯑꯃꯨꯛ ꯈꯔ ꯂꯩꯔꯒ ꯑꯩꯈꯣꯏ ꯃꯃꯥꯅ ꯊꯣꯡꯕ ꯍꯧꯒꯠꯂꯝꯃꯦ ꯑꯗꯒꯤ ꯈꯦꯆ꯭ꯔꯤ ꯑꯃ ꯂꯣꯏꯁꯤꯜꯂꯛꯑꯦ ꯀꯕꯀꯣ ꯌꯥꯏꯁꯜꯂꯤꯕ ꯑꯁꯤꯁꯦ ꯑꯗꯨꯒ ꯃꯣꯔꯣꯛ ꯑꯃꯒ ꯃꯦꯠꯇꯨꯅꯦꯕ ꯍꯣꯔꯦꯟ ꯉꯥꯠꯂꯒ ꯃꯣꯔꯣꯛ ꯃꯦꯠꯅꯕ ꯇꯤꯜꯍꯧ ꯂꯩꯔꯦ ꯁꯤꯁꯨ ꯍꯣꯔꯦꯟ ꯃꯣꯔꯣꯛ ꯃꯦꯠꯄꯗ ꯍꯥꯞꯆꯤꯜꯂꯅꯦꯕ ꯑꯁꯤ ꯈꯔꯁꯤꯅ ꯑꯗꯨꯅ ꯂꯣꯏꯕꯨꯗꯤ ꯂꯣꯏꯁꯤꯜꯂꯛꯇꯣꯔꯦ ꯍꯣꯔꯦꯟ ꯂꯣꯏꯔꯀꯥꯟꯗ ꯆꯥꯔꯝꯗꯥꯏꯗ ꯍꯥꯏꯔꯛꯑꯒꯦ ꯑꯩ ꯎꯇꯤꯗꯣ ꯑꯩꯅ ꯊꯣꯡꯉꯤ ꯀꯩꯅꯣ ꯀꯩꯅꯣꯁꯤꯅ ꯈꯟꯊꯔꯛꯄꯗꯣ ꯑꯗꯨꯗ ꯀꯩꯅꯣ ꯇꯧꯔꯤꯅꯦꯕꯁꯦ ꯁꯣꯝꯗ ꯍꯥꯏꯖꯤꯜꯂꯛꯄꯗꯨꯗꯅꯦ ꯇꯧꯔꯤꯅꯦꯕ ꯃꯥꯅꯦ ꯑꯗꯨꯅ ꯍꯥꯏꯖꯤꯜꯂꯛꯏꯅꯦ ꯑꯗꯨ ꯋꯥꯡꯈꯠꯈ꯭ꯔꯦꯗꯅ ꯑꯗꯨꯒꯤꯅꯤ ꯑꯗꯨꯅ ꯁꯦꯝꯗꯗꯤ ꯌꯥꯔꯣꯏꯕ ꯃꯥꯒꯤ ꯋꯥꯡꯈꯠꯂꯤꯕꯗꯨꯅ ꯁꯥꯏꯗ ꯇꯥꯔꯛꯄꯗꯨꯗ ꯑꯩꯈꯣꯏ ꯁꯣꯝꯗ ꯀꯩꯅꯣꯗꯅꯦ ꯂꯣꯏ ꯇꯥꯁꯤꯜꯂꯒ ꯑꯗꯨꯝ ꯆꯦꯟꯊꯔꯛꯑꯦꯕ ꯑꯩꯈꯣꯏꯒꯤ ꯎꯇꯤꯒ ꯃꯣꯔꯣꯛ ꯑꯃꯦꯠꯄ ꯃꯦꯠꯂꯦ ꯌꯣꯡꯆꯥꯛ ꯀꯥꯞꯁꯤꯜꯂꯒ ꯌꯣꯡꯆꯥꯛ ꯀꯗꯥꯏꯅꯣ ꯌꯣꯡꯆꯥꯛꯁꯤ ꯂꯩ ꯌꯣꯡꯆꯥꯛ ꯍꯥꯞꯇ꯭ꯔꯕ ꯃꯄꯥꯟꯗ ꯌꯣꯡꯆꯥꯛ ꯀꯥꯎꯋꯦ ꯅꯪꯅ ꯍꯥꯏꯔꯛꯄꯗꯒꯤ ꯍꯥꯏꯔꯛꯇ꯭ꯔꯗꯤ ꯌꯣꯡꯆꯥꯛ ꯍꯥꯞꯍꯧꯗ꯭ꯔꯕ ꯍꯥꯏꯁꯦ ꯌꯣꯡꯆꯥꯛ ꯑꯩꯗꯤ ꯍꯥꯞꯄꯤꯔꯛꯑꯅꯨ ꯍꯥꯞꯄꯤꯔꯛꯑꯅꯨ ꯆꯥꯅꯤꯡꯗꯦ ꯁꯤ ꯆꯥꯊꯣꯛꯇ꯭ꯔꯗꯤ ꯌꯥꯔꯔꯣꯏ ꯑꯩꯈꯣꯏ ꯆꯥꯁꯤꯗꯤ ꯏꯁꯤꯡ ꯌꯥꯝ ꯀꯟꯅ ꯀꯜꯂꯤ ꯃꯥꯅ ꯁꯤ ꯑꯗꯨꯝꯗ ꯊꯅꯝꯃꯨ ꯀꯩꯅꯣ ꯇꯧꯅꯕ ꯑꯗꯨꯅ ꯑꯩꯒꯤ ꯁꯤ ꯂꯩꯔꯦ ꯑꯩ ꯃꯄꯥꯟꯗ ꯆꯥꯔꯣꯕ ꯑꯩ ꯅꯪ ꯏꯟꯁꯥꯡꯗꯨ ꯑꯣꯗ꯭ꯔꯥ ꯌꯥꯔꯅꯤꯗ ꯑꯣꯛꯑꯅꯤꯗ ꯑꯣꯛꯇ꯭ꯔꯒꯗꯤ ꯁꯤꯗꯒꯤ ꯂꯧꯑꯣꯅ ꯑꯩ ꯈꯥꯏꯗꯣꯛꯑ ꯊꯝꯃꯦ ꯍꯣꯔꯦꯟ ꯅꯨꯡꯊꯤꯟ ꯑꯃꯨꯛ ꯆꯥꯅꯕꯅꯦꯕꯀꯣ ꯑꯗꯣ ꯄꯨꯡ ꯑꯃ ꯇꯥꯗꯣꯏ ꯇꯧꯔ ꯂꯩꯃꯦ ꯑꯩꯈꯣꯏ ꯗꯣꯂꯔꯁꯦ ꯑꯃꯨꯛꯀꯣ ꯑꯩꯒꯤ ꯍꯨꯏ ꯃꯆꯥꯗꯣ ꯑꯃ ꯇꯥꯗꯣꯏ ꯇꯧꯔꯦ ꯍꯥꯏꯕ ꯍꯨꯏ ꯃꯆꯥꯗꯣ ꯃꯥꯁꯦ ꯏꯃꯨꯡꯗ ꯆꯪꯒꯅꯣꯅ ꯑꯩꯈꯣꯏꯅ ꯆꯩꯕꯅꯦꯕꯀꯣ ꯑꯗꯣ ꯏꯃꯨꯡꯗ ꯆꯪꯗꯕꯤꯗ ꯊꯣꯡꯖꯦꯝ ꯃꯄꯥꯟꯗ ꯇꯨꯃꯤꯟꯅ ꯀꯨꯜ ꯂꯩꯕ ꯍꯥꯟꯅ ꯌꯥꯝ ꯁꯤꯡꯉꯦ ꯃꯁꯦ ꯄꯤꯛꯏꯉꯩꯗ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯝꯕꯤꯍꯧꯒꯗꯕꯅꯦ ꯆꯥꯛ ꯍꯥꯎꯕ꯭ꯔꯥ ꯑꯩꯅ ꯊꯣꯡꯕꯗ ꯎꯇꯤꯁꯨ ꯈꯦꯆꯤꯁꯨ ꯑꯩꯈꯣꯏ ꯃꯥꯗꯗꯤ ꯍꯪꯉꯨꯔꯣ ꯑꯩꯈꯣꯏ ꯃꯥꯒ ꯑꯩꯒ ꯊꯣꯡꯃꯤꯟꯅꯕꯅꯤꯅꯕꯀꯣ ꯑꯗꯨꯅ ꯑꯩꯁꯨ ꯐꯅ ꯆꯥꯁꯟꯈ꯭ꯔꯕꯅꯤꯅ ꯍꯥꯎꯁꯨ ꯑꯗꯨꯝ ꯍꯥꯎꯋꯦ ꯐꯅ ꯑꯗꯨꯝ ꯆꯥꯁꯟꯈ꯭ꯔꯕꯅꯤꯅꯀꯣ ꯉꯥꯏꯍꯥꯛꯇꯪ ꯁꯨꯝ ꯄꯣꯊꯥꯒꯦ ꯅꯠꯇ꯭ꯔꯗꯤ ꯑꯗꯨꯝ ꯈꯔꯃꯤꯅ ꯊꯕꯛ ꯏꯟꯈꯥꯡ ꯀꯩꯀꯩ ꯇꯧꯈꯤꯔꯣꯏꯕ ꯑꯗꯨꯅ ꯉꯥꯏꯍꯥꯛꯂꯩꯒ ꯏꯃꯨꯡꯗ ꯆꯪꯕ ꯌꯥꯗꯦꯅ ꯍꯥꯏꯔꯨꯕꯒꯤ ꯑꯁꯤꯗ ꯀꯨꯜ ꯂꯩꯔꯤꯅꯦ ꯌꯦꯡꯉꯣ ꯁꯤꯡꯉꯦ ꯍꯥꯏꯕ ꯌꯥꯝ ꯍꯥꯏꯖꯣ ꯀꯩꯗꯧꯔꯕ ꯗꯣꯂꯔ
마주 캐치도 아두가 나리가 또 짜게 또라 사이드 좀 보타 좀 내보네 아도 농당 오름 따설 내려매 또 마주 짝 통껏 뚜이떠래 사이드 짝 부서 사인게다 캐치도 두칸도 나 보글래 브라 누가 누가 왔으리라 꼭 토야도 cái phẩm rồi 소금 통을 깐 거면요 cái hình dạng kìa hình dạng gì đó không mà năng pha thùng thế nào năng pha thùng tân lên đấy con nào nó cũng còn thùng ngon mỗi người nào không mà nó hình dạng cái đi hình dạng đó mà thùng giờ là nè bao cô anh á ai chú thấy 좀 두간다 좀 레이루기 버타 보이나 좀 팜 보이나 아이 현장디 현장에 농당기 짝디 짜고 짜인들 됨 농당기 짝디 한 짜인들 원래 와이 나 먹고 뭐 자를 다 상관이 뭐 짝디 통 그래 또 현장 서구리가 강고 cái 강고 또 cái nó à hay đi cha ninh rồi cha rồi đi cha ninh rồi chắc cha được ai bố bố năng được ai đi cha ninh rồi mà chắc cha rồi bà ai đi cha của cha ninh rồi không được tiền cột tới tông ô là cha chứ không được tiền cột tới tông ô là cha chứ tụi mình lấy cái này badam này rồi có sầu riêng này bà ꯆꯥꯛꯄꯨꯗꯤ ꯌꯥꯝꯗꯦ ꯑꯩ ꯇꯦꯡꯀꯣꯠꯇ ꯑꯣꯏꯅ ꯈꯤꯇꯪ ꯊꯛꯄ ꯋꯥꯠꯂꯕ ꯆꯥꯒ ꯍꯣꯕꯣꯛ ꯑꯩꯈꯣꯏ ꯆꯥ ꯂꯣꯏ ꯆꯥꯊꯣꯛꯑꯝꯃꯦ ꯑꯩ ꯈꯛꯇ ꯉꯥꯏꯔꯦ ꯆꯥꯗ꯭ꯔꯤꯁꯦ ꯑꯩ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯃꯥꯡꯒꯣꯟ ꯅꯠꯇꯦ ꯁꯨꯃꯥꯡ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯗ ꯋꯥꯛꯀꯤꯡ ꯁꯨꯝ ꯔꯥꯎꯟ ꯈꯔ ꯁꯨꯝ ꯆꯠꯂꯨꯕ ꯆꯥꯕ ꯈꯔ ꯇꯨꯝꯅꯕ ꯉꯁꯥꯏꯗꯣ ꯅꯨꯡꯊꯤꯟꯗꯁꯨ ꯑꯃꯨꯛ ꯈꯦꯆꯤꯗꯣ ꯑꯃꯨꯛ ꯆꯔꯥ ꯑꯃꯨꯛ ꯋꯥꯟꯁꯜꯂꯦꯕꯀꯣ ꯎꯇꯤꯗꯨꯒ ꯑꯗꯨꯒ ꯑꯌꯨꯛꯇꯁꯨ ꯑꯃꯨꯛ ꯆꯥꯁꯜꯂꯦꯗꯅ ꯑꯗꯨꯗꯨꯅ ꯌꯥꯝ ꯆꯥꯅꯤꯡꯗ꯭ꯔꯦꯕ ꯑꯗꯨꯅ ꯇꯦꯡꯀꯣꯠꯇ ꯈꯤꯇꯪ ꯑꯣꯜꯂ ꯑꯣꯏꯅ ꯆꯥꯔꯅꯤ ꯑꯗꯣ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝꯅ ꯑꯣꯏꯕꯇꯥꯔꯗꯤ ꯂꯥꯏꯛ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯣꯏꯇꯥꯔꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕꯁꯨ ꯂꯣꯏꯅ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯗꯨꯒ ꯀꯃꯦꯟꯁꯨ ꯂꯣꯏꯅ ꯄꯤꯁꯟꯕꯤꯔꯝꯃꯣꯀꯣ ꯑꯗꯨꯅ ꯉꯁꯤꯗꯤ ꯃꯌꯥꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝ ꯀꯥꯏꯅꯔꯁꯦ ꯃꯌꯥꯝ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ ꯒꯣ ꯀꯣꯔꯣꯅꯥ ꯀꯣꯔꯣꯅꯥꯁꯦ ꯃꯅꯤꯄꯨꯔꯗꯒꯤ ꯕꯥꯏ ꯕꯥꯏ ꯇꯧꯈ꯭ꯔꯁꯦ ꯃꯅꯤꯄꯨꯔ ꯈꯛꯇ ꯅꯠꯇꯦ ꯋꯥꯔꯜꯗꯒꯤ ꯕꯥꯏ ꯕꯥꯏ ꯄꯨꯂꯞ ꯇꯧꯃꯤꯟꯅꯈ꯭ꯔꯁꯦ ꯑꯗꯨꯅ ꯉꯁꯤꯗꯤ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯕꯥꯏ ꯕꯥꯏ ꯁꯗꯁ꯭ꯌꯁꯤꯡꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈꯤ ꯃꯗꯨꯒꯤ ꯇꯨꯡꯗ ꯄꯣꯠ ꯆꯩꯒꯤ ꯃꯃꯜ ꯍꯦꯟꯒꯠꯄ ꯑꯃꯁꯨꯡ ꯑꯇꯩ ꯃꯥꯅꯦ ꯕꯤꯔꯣꯙꯤ ꯁꯗꯁ꯭ꯌꯁꯤꯡꯅ ꯁꯚꯥꯒꯤ ꯋꯦꯜ ꯑꯍꯜ ꯑꯣꯏꯔꯝꯃꯤꯅ ꯐꯦꯡꯉꯣꯔꯅ ꯍꯥꯏꯕ ꯑꯗꯨꯒꯤꯅꯤꯗ ꯍꯣꯕꯣꯛꯀꯤ ꯀꯣꯟꯅꯤꯅ ꯍꯥꯏꯅꯩꯁꯦ ꯆꯠꯊꯔꯤꯕ ꯀꯣꯚꯤꯗ